ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯊꯥꯒꯠꯆꯔꯛꯀꯦ ꯀꯩ ꯄꯣꯠꯅꯣ ꯊꯥꯒꯠꯆꯒꯗꯧꯕ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯍꯥꯏꯕꯗꯤ ꯀꯐꯣꯏ ꯀꯣ ꯀꯐꯣꯏꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯀꯩꯒꯤ ꯌꯥꯝ ꯂꯩꯈꯔꯦ ꯑꯐꯕ ꯑꯁꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯀꯩꯀꯥ ꯈꯔꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯅꯕꯒ ꯀꯥꯞꯇꯕ ꯀꯥꯡꯕꯨ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯊꯥꯒꯠꯆꯕꯅꯤ ꯁꯤ ꯃꯍꯥꯎ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯁꯟ ꯐ꯭ꯔꯨꯏꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯇꯥꯕꯣꯟ ꯀꯥꯏꯅ ꯍꯥꯏꯅꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯆꯥꯎꯍꯟꯅꯕ ꯈꯥꯃꯦꯟ ꯁꯤꯟꯕꯗ ꯀꯥꯞꯄꯒ ꯄꯠꯇꯅꯕ ꯆꯥꯎꯍꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯦꯡ ꯂꯥꯎꯅ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯁꯦꯡꯕ ꯚꯤꯇꯥꯃꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯩꯌꯪ ꯑꯗꯒꯤ ꯆꯔꯨ ꯑꯄꯠꯄ ꯍꯥꯞꯄꯒ ꯊꯥꯕ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕ ꯃꯍꯩ ꯃꯔꯣꯡ ꯑꯣꯏꯅ ꯇꯧꯕ ꯃꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤꯒꯤ ꯍꯩꯀ꯭ꯔꯨꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯊꯥꯕ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯃꯈꯜꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯛ ꯂꯥꯎ ꯀꯥꯏꯕ ꯃꯍꯤ ꯌꯥꯝ ꯊꯣꯛꯄ ꯍꯩꯀ꯭ꯔꯨ ꯃꯈꯜꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣꯅꯤ ꯑꯗꯨ ꯆꯥꯔ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯌꯥꯔꯦ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅ ꯂꯧꯅꯤꯡꯉꯁꯨ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦ ꯋꯥꯡꯉꯦ ꯃꯁꯤꯒꯤ ꯃꯆꯨ ꯄꯥꯝꯕꯤꯁꯤꯁꯨ ꯑꯩꯅ ꯁꯤ ꯌꯦꯟꯗꯦꯝ ꯃꯌꯥꯗ ꯊꯥꯕꯅꯦ ꯑꯗꯩꯗ ꯅꯤꯝꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯈꯤꯇꯪꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯆꯔꯨ ꯑꯄꯠꯄ ꯈꯔꯒ ꯍꯥꯞꯆꯤꯟꯕꯗꯒꯤ ꯃꯈꯣꯡꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯋꯥꯡꯁꯨ ꯌꯥꯝ ꯋꯥꯡꯈꯠꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯅ ꯊꯝꯃꯦ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯁꯤ ꯀꯌꯥꯝ ꯇꯥꯒꯦ ꯄꯥꯝꯕꯤ ꯁꯤꯃꯅ ꯄꯣꯛꯊꯣꯔꯛꯑꯦ ꯃꯆꯥꯁꯨ ꯀꯌꯥꯝ ꯇꯥꯒꯦ ꯌꯦꯡꯇꯥꯔꯦ ꯆꯥꯎꯔꯥꯛꯅ ꯃꯥ ꯐꯨꯠ 9-10 ꯃꯨꯛ ꯋꯥꯡꯈꯤꯗꯣꯔꯦ ꯌꯥꯝ ꯐꯖꯅ ꯋꯥꯡꯉꯦ ꯃꯈꯥꯗꯁꯨ ꯌꯥꯝ ꯄꯥꯛꯅ ꯂꯩꯔꯦ ꯃꯁꯤ ꯑꯩꯅ ꯊꯣꯟꯖꯤꯜꯂꯒ ꯊꯝꯃꯕꯅꯤ ꯁꯤ ꯌꯥꯝ ꯊꯣꯛꯄꯤꯌꯨ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗ ꯊꯥꯕ ꯃꯍꯩ ꯃꯔꯣꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯖꯤꯟꯃꯤꯟꯅꯁꯤ ꯊꯥꯁꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯗꯁꯨ ꯃꯊꯦꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯂꯒꯅꯤ